Manipur ki Rajya Sabha ki MP Maharaja Sanajaoba Leishemba Manipur da Delimitation tawdringaida Englising amaga chamapan yangkai matoi base year oiduna NRC charana bawafam ngasi Parliament ifamda pukhatkre Maharaja Sanajaoba Leishemba Parliament ta thamkiba aduda Kangpokpi Tengnopal Chandel Churachandpur amadi Farjal district ta Englising amaga chamapan humfumapandagi Englising aniga tara mari fawbada hengatfam thokpa changdagi ka hena village chatrit ka kunthra mathoidagi lising amaga chatruk kun marida hengatuna chada chamaga kunithoi percentage ki changda hengalakpa aduga naga furupna namna tariyofam singana chada supnagi mapal gi changda khakta hengali haibafam thamladuna Manipur da delimitation tawdringaida Englising amaga chama panyangkai matoi based year ojuna NRC chana na bawafam thamke